Kumja Lisingani Kulhumdoida Central Agricultural University Kauna Koukhiba Lower Division Clerk LDC Upper Division Clerk UDC amadi cum-laboratory Assistant Fcla gi Ahangba Pham Singgi Recruitment ki Exam Center Manipur Da Pigadabani haina DESAM gi President Mayengbam Somorjit akanba wapham thamlakli Hiramasiga mari lainana Koukhiba da laiba DESAM gi mayai loisangda pangthokpa paugi mifam amada Mayengbam Somorjit na makhatana hai lakliba tang ahum amasung marida pangthokadawriba kaugi Ahangba Pham Singgi Recruitment ka mari lainana thasigi taratarukta kaugi registrar na thoklakiba order amagi matungina recruitment asigi exam center Manipur gi constituent college singda piraktaba si laibak thibani amadi condemn tawi Arunachal Pradesh, Tripura, Sikkim, Meghalaya amadi Mizoram da center pirakpa sina Manipur gi exam thagadaba candidate singda ninghannaba fawhanlei Housing Manipur da thokliba iragasina maram oiraga miyam supham nompham khangdabana selthumgi phibam awaba mayoknaribani candidate ayamba flight ticket kakningai sel leitabana maram oiraga exam asida saruk yaba ngamloidawri maram aduna atuba matamda university gi authority na kupna khanaraga status sida exam center pigadabani Recruitment asida Manipur gi candidate sing saru yahannabagi damak DESAM gi maikaidagi mari lainaba authority singda memorandum pishilagani masida laingak asinasu mari lainaba singda taksinbiyu Nakalamaramda kaugi makhada lairiba College of Agriculture Iroisemba amadi University asigi constituent college singda din yauna atay hangduna lairiba post mention na ba process tawkrabasu ngasi fawpa makha taba process chathadabana amadi matam gi in charge habduna thamliba si athuba matamda recruitment process loisin biu haina mahangna makha tana appeal tawki Scientifically, we low Singubusi my pound of honor the College of Agriculture, Embassy, to do in the institution. Aduna Sikum institution see, Dam Sang, Namasiki Dinsi, Insars, Hidanasum, Amadong talk, or Gamasigi, administration see, Akoyi, Nena Tadana, Kampung Sahelaga, Tambaki home, say, Masi Makata, and away, Yingdun Leroy, Maramasina, authority, Natumatam the Su, Sigumba, Akoyi. Hangdru lariba College of Agriculture Iroisenbagi regular din khanbagi process aduga masigi atop college mayam gisu masigi mai din khanbagi atop post logo mayam gi process e athu wondam na loisalaga akoi masigi college sigi aduga masigi university si makha da leiba constituent college gi hangdru leiba mayam se mention gedabani haidana sam gi makai dagi mari leinaba concern authority gi makai da thamjari aduga hari basigum recruitment process koi January tang 3 ga 4 ga sida pangthokadoriba sugumba akogi post ahum lobagi sida akoi candidates ingi behalf da DESAM athu matamda concerned authority Ministry of Agriculture and Farmer Welfare adu mari leinaba mayam dasu ai cheron thadana masi taksilagani hai wafun sisu masi media gi chinnaw singi kuthang da yang phone da khonjai